Paodam meng tabiriba khwai punamakpu taram nauchabaga loinana khurumjari. Masigi maroiba pauda. Khunggangda chatlu mission mai paknabagi bidamak miyamda tengbangminaba Chief Minister N. Birenna haikre. Entrepreneur singda bab tahannabagi pandamda awareness kam registration camp pangthokre. Loinana Lamulengi nupigi jail yamna phibam phatana leram lehaina National Commission for Women gi chairperson Rekha Sharma phongdokre. Mapungoiba paumu pizari. Mukhyamantri N. Birenna haikre chahi sigi me amadagi haudokodariba Go to Village Mission Khunggangda chatlu haiba mission ase mai pangnabagi damakta sarkar asina miyamna nungsina tengbangbinaba khangankhre wafam asing ase tha khudingi oina Mukhyamantri na chingi lusingmasing mahaki secretariat darbar hall da pangthokpa thorongga mari leinana ngasi phongdokhibani mana makha na phongdorakpada Go to Hill haiba mission ase state asigi panchayat amasong ADC level da committee semgani masida panchayati Raj in Institute amasung Autonomous Council involved taraga khanaduna scheme sing asigi makhada beneficiary sing adu khandokani mission asi matam amatada raija sigi tongan mamafam sing da haudokani mission asina miyamga government ka gi marakta akanba afaba relation amana tengbangba ngamgani masi chingi luchingba sing unaba numita masing yamba miyoi kyana mahaka unakiba duda mahana raija sigi chingi area sing chawkhatana matam sangna leramba sing adu chingi luchingba sing unanabagi numita sida hill leader sing da amadi chingda operate tauriba civil society singda opportunity pire Imphal East District Hospital sabagi matangda Mukhyamantri na haikibada building asi Sagolmang area da sabada lamgi chayanaba khara lei government asina issue asi makhatana khanakigani haiki media na hanglakpa wahangi paukumda second MR gi nongmai thamphamdagi mangkhiba case NIA tharaktuna investigation haure masida chanaba sing dandi pigani mahana makhata na phongdorpada Muslim Organization Coordination Committee na kauriba ban asida Chief Minister na appeal tawraduna aina yadaba state asigi tongan ba mafam singda yum sajilliba sing asi ain gi matung ina lam khopsin basing takthopani aina yaba singda sarkar na karigumba makhal amatagi takthoppa leite aduga eviction da communal oiba rajniti tawbiganu mipung khudimag rule of law gi makhada lairi bane sarkar yauna kanagumba matana rule of law gi mathakta leite rule of law gi makhada sarkarna ain kaina yum sajinba infrastructure sing takthokpagi right lay aduga Manipur conservation of paddyland and wetland eki makhada agriculture land da karigumba makhal amatagi sajinaba yaroi haiki ngasi ayuk pung mapal dagina minute ngasi ayuk pung mapal dagina pung taramathoi makai fauba Mukhyamantri na chingi luchingba sing unakiba aduda chawrakna mioi chatret lom unaduna wakat chahum lom taki karas matam karas kama spotter gala na madugi relationship to madugi award ba bhakam sindu men khadam hona ba moida extra matam ma pibe wa aduga miyam gi numisidati miyam gi numita ina unari si not only valley people singsu tamsu miyam ai Manipur miyam roi aur sing de lai ba tam de lai ba tribal hoigera Muslim hoigera maitai hoigera roi aur aduga singi numit ina singi numit singi leader singi numit na lepse sida na sagi matam sana kuina sothar ga lakpani na moida leiba moigi feelings moigi pain da ba ko ma ya leader sing dagi aduga moigi social workers sing dagi village sing dagi ta na jamok tonga na numit ama thamjawani sarkar na lokham amade umang kanbagi mingda muslim na namna khundaba khetri awangchingda muslim sing takthoknaba Honarakpagi mayokta All Manipur Muslim United Coordinating Committee amadi All Manipur Muslim Students Organization na ngase ayuk pung taruktagi kaukiba Muslim singna khundaba Imphal East ki top Kwakta Bazar Mayang Imphal Bangun Yairipog Irong Chesaba Thawal Moijing Khabai Soina chingba singna lambida tiar mai thaba uwa faijin ki police na takthoknaba tiar gas amadi smoke bomb sing
कापदा मियोय हुम सोले हाइरी बन सौगतपा सिंगना पुलिसता नुंगना थोमजिनबा अमदि नावरी कापखि हाइरी अदुगा मयांग इम्फाल बेंगुंदा बोलेरो MN 04A 7434 थुगाइकी टॉप एरियादा बन सौगतपा कया मरोम फागतकी हाइरी अमरोमदसु ngasi nungthil Thawal District Hospital gi ambulance ama ban sogotpa singna thugaikre hairi Thawal District ki Khangabokta leiba Wisdom Foundation gi nauna saba sanglen sangaba ga loinana school asigi Nipal suba mapok kumon thoram ngasi Wisdom Education Complex Khangabokta pangthokre thoromadu da Manipur lenga ki Education Minister Thoksom Radishyamna athoiba mitunglen Khangabok Jilla Parishad ki member Khundrakpam Rasmohan na thoromapu Board of Secondary Education Manipur ki Secretary Akham Joy Kumar Divine Life Society Headquarter Rishikesh ki General Secretary Swami Padma Bhanandana Saraswati amasung KM Blooming Higher Secondary School ki Chairman Khundrakpam Manjor Mangangna akhanaba mithunglen sing oina saruyaki Education Minister TH Radishyamna ribbon kaktuna nauna saba Wisdom Foundation gi sanglen sangaduna amadi thoromapu oikiba Jilla Parishad ki member KH Rasmohan na foundation asigi firal singkhatuna thoromadu haudoki thoromadu da mitunglen singna Wisdom Foundation gi mikok thongduna mai pakraba mahiroi singi photo yauba calendar ama phongba loinana Wisdom Foundation school asibu linkhatpada amadi foundation asigi hiram kayada maipunana achauba thodang lorakhiba mioi singda Wisdom Foundation gi maikaidegi achamba khutol pot sing piduna ikai khumnaki Luinana mahiroi class ki topper sing dasu khudol pot sing piduna puning thagotki ngasi gi thoramadu da Wisdom Foundation gi mahiroi singna tongan ba nat ki oiba jagoi isai kyasu utki Mibung khudingmak na tongan ba thodang sing pangthok na bagi damakta sab yungba wakhalon amadi thauna darkar oi mawong maril tana thorang tawbagi thabakta aikoina thorang sing adu thabak oina onthoknabagi hainabi adu semgatba darkar oi haina Health and Family Welfare Minister L Jentakumar na phongdokre waphamasi minister nangasi lamphel pata leiba Indian Medical Association gi holda pangthokiba World Homeopathy Day gi thoramda athoiba meeting oina saru yaraduna haikibani tungan ba official sing amasung staff sing dasu tha magi lauriba Daita sing adugi matung inna tongan ba assignment sing pikre hairaduna minister na staff sing na amaga gi mateng pinaduna professional ethics maintain tawna basu appeal tawki Health Department ki hojik chatnariba system ase fagathanabagi damak minister na suggestion sing piraknabasu haiki ngasi gi thoramadu gi sarwama oina saknairaba German physician amadi homeopathy gi founder oina khangnariba Dr Samuel Hanaman gi mafam dasu leisu katuna ikai khumnaba utki April tara ase Dr Samuel Hanaman gi mapok numitni aduga numitasibu chai khudingi laikhidraba physician amadi malemda homeopathy movement ki lamyanba asibu ikai khumnaba utpoina World Homeopathy Day haina pangthoktuna lakle ngasi gi thoramadu da Dr Y Lukhoi Additional Director Ayush Member State Ayush Society na thoramapu amadi Dr N Bir Kumar Vice President Homeopathy Medical Association MA Manipur na akhanaba mitung oina saryaki ngasi gi thoramadu State Ayush Society amasung Homeopathy Medical Association Manipur anina punna sinbane Ministry of Micro Small Medium Entrepreneurs MSMEs Government of India gi makhada entrepreneurs singi damakta yaifanaba Bharat Sarkar na semlakleba financial support to MSMEs in ZED certification schemes bu lamdam masom da leiriba MSMEs singda bab tahana naba pandamda hiramasida nomagi oiba awareness cum registration camp ama Thawal DC complex da leiba counting hall da pangthokre District Industries Centers Thawal Kaksing Chandal amadi Tengnopalna Directorate of Trade Commerce and Industries amasung Quality Council of India QCI anigi midyeng makhada pangthokiba thorum aduda QCI gi Assistant Director Malik Gupta ADM Thawal L Radhakanta DIC Chandel amasung Tengnopal gi General Manager W Sridambi amadi DIC Thawal gi General Manager K Rohin Kumar na chingba kyana athoiba mitung sing oina saryaki General Manager DIC Chandel and Tengnopal W Sridambina phongdorakpada scheme masigi maruoiba pandamdi Bharatpu malemgi Sakhanglaba manufacturing hub ama ohenba ngamnabagi damakta MSMEs singna
makhoi pothok sing semba matamda zero defect practices ohenba amadi puthokliba pothok aduna tungda environment da zero effect ohenba haibsini masibu entrepreneur singna ningtina khanghanduna scheme asi mai pangnabagi damakta thoromasi pangthokpani haina phongdokhi Thoromadugi technical session da QCI gi assistant director Malik Guptana slide film kaptuna miyamda mamutana sugaina taki Thoromadu da thawal kakching chandelamadi technopaldagi entrepreneurs chani yankhai romna saryaki Numit ini ki khongchata Manipur da lakhibe National Commission for Women gi chairperson Rekha Sharma na haikre India da leiriba nupi gi jail sing da chatuna yengsen bagi sarwama oina Manipur gi Lambulen da leiriba nupi gi jail da chatuna yengselubada yamna phibam chadana leramle jail da leiriba nupi sing asina jail da gi thoraklaga maromdom hingjaba ngamnaba energetic oiba awareness amata pibidre maramasina hiramasigi matangda jail authority ga unaduna wari sanare haina ngasi Manipur Press Club da paumising unabada Rekha Sharma na phongdokre Rekha na haiki panchayati raj ki mikhalda mai palaklaba nupi singi oiba thabak thoram kaya paikhatle aduga elected representatives sing asi mikhalda mai paklagasu makhoi gi mapuroi bagi matung inna chatpagi mahutta masagi oiba wakhal puthoktuna thabak tawjanaba training sing asi pibani haiki Manipur Valley Village Reserve Forest Right Protection gi machin chatpa Nandalan angomna haikre sarkarna anova jila lauthokpa amadi district boundary semlapada matam amagi state darbarna lauthoklamba Valley Forest Reserve area da hana leramba du hangba yaroi magi jila manungda aduma yahongadabani wafama singa sinungtil press club da paumisinga unabada mahana phongdokhibani Nandalana makha taraduna Manipur Valley Forest area gi manungda leiriba Jing Lok Singi Maming Kahendana Lengdana Thambiyu Manipuri Valley Forest area gi manungda leiba inat lininga mari leinana laifam sing ngak senduna thambiyu aduga hanadagi leirakhiba laifam khunaubu nagaram onthokre aduga kabo lekai buna Diulalen onthokre aduga Sangaibro area gi lekai kaya behengna chingba hapsile aduga sarkarna survey tawduna hanagi ming honghanbiganu haiki National Bank for Agriculture and Rural Development NABARD Imphal gi santhang makhada Langai Producer Company Limited Wangkai Kaitil Imphal na sinduna Langai Pig Breeding Farm ama ngasi Imphal East ki Yaripo Yambemda hangdokre farm hangdokpagi thawram aduda NABARD Imphal gi General Manager Pan Pravin Kumar na athoiba mitung Langai Producer Company Limited ki Chairman Sanabam Jogendra Kumar Singh na thoromapu oduga Manipur Rural Bank ki Chairman Dr. Prasanna Kumar amadi NABARD Imphal gi Assistant General Manager RK Yaifavana akhanaba mitung sing oina saryaki farm adu hangdokpagi warol piraduna Langai Producer Company Limited ki Chief Executive Officer M Korohanba Luangna Phongdorakpada ngasi hangdokliba pig breeding farm ase NABARD ki National Livestock Mission gi makhada Vijaya Bank City Branch Imphal na lupa lakh manga dasmek ani manga loan NABARD na lupa lakh ani subsidy KBK Imphal East na technical support piraba matung Langai Producer Company Limited na chada nifu puthoktuna lingkhatpani Pharmacida ok macha chama sama puthokpagi pandam thamli amadi mioi kaya busu thabak piba ngamlagani masigi damak NABARD amadi National Bank pu apen basu phongdok chari haiki India gi mapaldagi lam koiba kaya Manipur da laktuna Manipur gi ningthiraba mafam kaya hek yenglari yamna laibak thiba thodok amada numit kharani gi mamangda thunglakhibi Finland gi leisabi anida mioi ahumna yu ngawraga lambi thachinduna amadi athiba waiwata kaya sizinaduna aki akhang nanghalubani haiba mioi ahum kakching police na phagatlaga court puthoklaba matungda numit marini police custody da remand lauthakre hairi police custody da remand lauthakraba mioi ahum adude ningthaujam token Kumar Chahi Kuntra Taruk Apokpa Joy Kumar Singjamai Chingamakha Ningthaujam Lekai Usam Sunil Chahi Kunmapal Apokpa Brojen Kerak Usam Lekai Amasong Yaima Ahong Sangbam Chahi Kunipal Apokpa Brojen Wabagai Tinga Lekai ni hairi Thaudo asigi matangda phangba paw amana hai Manipuri nupi macha ama lauduna leiba Jambia amagi mamanabi ani numit kharani gi mamangda Manipur da thonglaki makoina ngarang Zambia nupa aduga loinana Kakching district ki Palel Kaithelda Yongchak leinaba honaduna leiringaida yunam namba naha ahumna changsilaktuna athiba waiwata kayaga loinana aki akhang pirakhibani madudagi makoina akiba poktuna mafam madudagi thadoktuna chenkinaba tawbadasu makoigi lambi thachinduna thamki makoina leithoktuna makoigi car manungda tongkhatlaba fawbada garida
खुत्तुमना थादुना अकीबा पीखी मखोइना मफम अदुदगी लाक्लबदा मखोइगी गाड़ी अदुगी मतुंग मियोय अहुम अदुनसु मखोइगी कार अमना अमुक तानरखी कक्चिंग लमदोंगदा लेबा जीवन हॉस्पिटल मपा यौरमदाइदा अमुक मखोइगी कारगी ममांगदा थचिंदुना थंबगा लोइनाना अकी अखंग अमुक पीखी मखोइगी कारगी थोंग हांगदोक्तुना चिंथनबसु होनरमखी हाइरी मियोयसिंग अदुगी मतौ अदुदा हेना किबा फावगदगी कक्चिंग पुलिस स्टेशन यौनबा थौरखी नहा अहुम अदुसु इनदुना लाखी हाइरी जम्बियान अदुना पुलिसदा वाकलकपदगी खुदकता पुलिसना नहा अहुम अदु कक्चिंग पुलिसना फाजिंदुना थमखिबनी नहा अहुम अदुगी मथकता कक्चिंग पुलिसना FIR नंबर 494218 ना लखटले अदुगा मखोइगी मथकता IPC की सेक्शन 325 लनाई ओइना मिंगोंदा अवाना नंगहनबा 352 आइन काइना मिंगोंदा फुगे चैगे हाइना किहनबा 506 आइन काइना किहनहनबा 511 आइन की वांगमदा मराल लंगसिन्ना बखोनाबगी मराल सिंगदा केसिंग लखटली हाइना पुलिस की फंगबा पाव अमन हाइरी अमरोमदा आइन काइना चंगसिलकपगी मायोक्ता चथबा ड्राइव की चथरकपा ओइना ngasi ayuk pung 9:30 तारकपा द्वाइदा संदीप गोपालदास मोहरले IPS SDPO मोरे अमसुंग थॉमस थोकचोम MPS डिप्यूटी SP CDPO मोरे न लुसिंगदुना डॉक्टर SP इबोमचा MPS SP टेक्नोपल की मिजेंग मखादा ड्राइव चथबदा रोहिंग्या अनि फारे अदुगा मखोय अनि मरी लेनबा मसा मसागी सक्ताक चेन चिंगबा चे चांगसिंग यावदना मोरेदा आइन की वांगमदा चंगलक्तुना लेरंबदगी फाखिबनी मखोय अनि अदुदी MD सोबिक चाही कुंतरुक अपोकबा MD फैसल हकी बुटिडवांग विलेज रखिने स्टेट म्यांमार दगिनी अदुगा अतोपा अमदुना MS अरोफा चाही कुनमरी वाइफ ऑफ MD सोबीर हकी बुटिडवांग विलेज रखिने स्टेट म्यांमार दगिनी मखोय अनि हौजे हौजिक मोरे वार्ड नंबर 5 त लेबनी मखोय अनि की मथकता मोरे पुलिसना केस अमा रजिस्टर तौखरे हाइरी भारतीय जनता पार्टी BJP मणिपुर प्रदेश ना राष्ट्रीय प्रशिक्षण अभियान की मखादा मणिपुर की तोंगान तोंगानबा मफमसिंगदा मथंग मथंग पांगथोकपगुमना सुगनु केंद्र की ओइना नोमगी ओइबा बुथ लेवल वर्कर्स ट्रेनिंग प्रोग्राम अमा ngasi सुगनु मखा लेकाई कम्युनिटी हॉल दा पांगथोखरे BJP सुगनु मंडल न सिंदुना पांगथोकिबा ट्रेनिंग प्रोग्राम अदुदा राष्ट्रीय प्रशिक्षण अभियान की कन्वेनर ओइरिबा BJP मणिपुर प्रदेश की ऑर्गेनाइजिंग सेक्रेटरी P Premananda Mitei नेशनल महिला मोर्चा की वाइस प्रेसिडेंट A सरदा देवी मणिपुर की चीफ मिनिस्टर के एडवाइजर ओइरिबा BJP मणिपुर प्रदेश की एक्स प्रेसिडेंट S शांति कुमार शर्मा स्टेट सेक्रेटरी अमसुंग BJP कक्चिंग डिस्ट्रिक्ट इंचार्ज PH मणिबाबू शर्मा डिजास्टर मैनेजमेंट मणिपुर की वाइस चेयरमैन आदिम पामई सुगनु म्युनिसिपल काउंसिल के प्रेसिडेंट KH रघुमणि सोशल वर्कर सिंह खाइडेम शरद मयांगलंबम विनोद सिंहना थोरमपुसिंग ओइखे थौरमदुदा वांगांगलदुना चीफ मिनिस्टर की एडवाइजर S शांति कुमार शर्मा ना फोंदोखिबदा BJP दा यावरिबसिंगना BJP असि करम पार्टी नो मतौ करमना हौरखि मियांगीदमक्ता करी करी याइफा थौरांगसिंग पाइखले हाइबसि निंथिना खंगबा तंगाइफते मसिगीदमक्ता ट्रेनिंग प्रोग्राम असि पांथोकपनि हाइखि मपा पोपा मबुबोकना मसुनुपी चाही तरुक्ता सुरीबी अमा रेप तौबिख्रे हाइबगी वाहौदा ngasi थवाल पुलिस स्टेशन की मनुंग चना लेबा खंगाबोक पार्ट 3 दा इरांग थोखरे पाव असिगी मतंगदा अखोई पाउमीना फंगबा पाउदा रेप तौखिबगी थौदोक असि था असिगी हौखिबा तांग अहुंगी अयुक पुंग 10 रोम ताबा अदवाइदा थोखिबनी हाइरी थौदो असिंग असि खंगाबोकता लेबा विक्टिम ओइरिबी असिगी युमदा चाइल्ड वेलफेयर की मियोइसिंग लाकपदगी मियामना खंगलखिबनी थौदो असिगी मतंगदा मफम अदुदा थवाल वुमेन पुलिस की टीम यावना पुलिस की मियोइसिंग चंगसिंदुना केस अमा लौखटपगा लोइनेना एक्यूज ओइरिबा मबुबोक फादुना पुखरे हाइरी मार्च थागी तांग 19 की अहिंग नोंयाय मतुंग पुंग 12:30 रोम ताबदा हैरोक पार्ट 2 मयाय लेकाय लेबा लाइश्रम तोंबा चाही 19 अपोकबा मैजराव एलाइस अजित कुमार कौबा महिरोय अमा सिखिबगी मतंगदा मियामना मपा मैजरावना हाटपनि हाइबगी मरालदा युम्मै थाखिबा अमदी दुकान मै थाखिबा दो युमफम यावदबा थौंगनी तोंबा मसा मथंता थकलगा हु थकलगा लाइकनबा ngamdana लेखिदबनी वाफम सिंगासि मणिपुर प्रेस क्लबता पाउमिसिंगा उनबा अमदा लेखिदबा तोंबगी मखुरा लाइश्रम शांति कुमारना फोंदोरखिबनी शांति कुमारना मखा ताखिबदा तोंबना मयाम तुमना खरबा मतुंगदा लाउरपगी मखोल ताबदगी इमुंग मनुंगना चेंसिनदुना येंगलुबदा सुमांग मयाइदा नापी हानबा हिदाक थकलगा हुमांगना
humang pumbana chotlaga leirambadagi hairok CIC da pukhatlaba matung district hospital da pukhatki madudagi RIMS da refer tawrakpadagi RIMS ki medicine ward ta numit mangani laikannaraba matungda leikidabani miyamna lana mapana hatpane haina pauthokna duna yum mai thaba amadi leikaidagi tanthokpadagi leifam leitadana kangauna duna leire haiki Manipur State League Participating Teams Forum ge member Kumanthem Bangkimna haikre hojik Manipur da leiriba All Manipur Football Association ase thabak tawbada chang naidaba chahi tara rom surakle maramaduna chahi tara gi account puthokpa ngamdre aduga amfa gi maming lauraga miyam praja gi sel lana sizinare wafam asinga se Manipur Press Club ta paumisinga unabada Bangkimna phongdokhibani Bangkimna miyamgi sel lana sizinariba asida chenaba sing thigalu amadi makoibu matik chaba action lokhatbiyo haiki ngasi April taragi pauchi singda UNLF da recruit tawramba chahi nauribi nupi macha ama Assam Rifles na kankhre amadi imung manungda sinakre haibagi pawasi Indian Occupation Force IOF ki Assam Rifles na Yawol Lalau Singbu masak thian naba Yawol Lalau gi mayok ta chathaba semjin sajinba aranba propaganda ni haina United National Liberation Front Manipur gi cherolaman hairi IOF ki lanmi sing ase India gi loilam lenga ngangna na bahona bada Manipuri miyambu chai lisang singna orpi naibiduna lakpada lanmi kanguni aduga karigumbada makoigi miyamgi marupni haiduna miyoibegi hakchangda sokningai oiba ngamo khara pichaba karigumbadana abspagi marumda Manipuri miyambu ningtam lanmi oina uduna nongmaina pangkap ta kaptuna hatpagi Mikap Mirau Kolna Nilaba Lebagama Oheliba Amadi Lebagasi Miambu Kongul Mutanaba Honariba IOF ki lan missing ni haibasi miam na hena khangi UNLF ki amadi masigi lan missing lo Manipur People's Army ki chana kanglon gi matung ina masagi chahi tara taruk suraba maribak ningba amadi mafurup nungsiba mioina UNLF MPA da masagi aningba apambagi matung ina yaurokpa yai UNLF na kanagumba amatabu namduna yahonnaba honaba leite karigumba chahi tara taruk sudrabasu masagi apamba matung ina party da yaujage lejarage haiduna laklabadi phibangi matung ina party na loksallaba mahakbu mapung phaba masana wakal lepa ngamba miyoyama oidriba phawada mai masing takpi tambiduna thame chahi sudriba angangbu thabak suhanba natraga lanphamda chalhanbagi UNLF ki chanabi leite Assam Rifles na thorakliba cherolase semjin sajinbani Yawol Lalaubu masak thian nanaba atamnana chatharakpa aranba propaganda ni haiduna cherolasina makatarakli Champaran Satyagraha ki Chamasuba Numita Satyagraha se Swastgraha Haiba Thoramda Prime Minister Narendra Modi na saru yakre lebaki mafam kayadagi Swastgrahi Singkun Henbana Moti Harida Pangthokpa Thoramadu saru yaki Toido Hendokpa Tabak Tokiba Singda Mana Matumsu Yentoki Father of the Nation Mahatma Gandhi na Champarandagi wasak laukibagumna PM Modi su mafamaduda tarutanan bagidamak wasak lauki Bihar da atai project kaya su PM Modi na inaugurate tauki aduga Madhepura da leiba Greenfield Locomotive Factory mahangna leibak miyamda kathoki amadi France daga punna saba Madhepura Rail Engine Factory PM Modi na launch tauki Aroibada marui pau amuhanna pijari Khonggangda chalo mission mai pakna bagi bidama miyamda tengbangwina ba Chief Minister N Birena haikre Entrepreneur singda bab tahanna bagi pandamda awareness kam registration camp pangthokre Luinana Lamulengi nupi gi jail yamna phibam phatana leram lehaina National Commission for Women gi chairperson Rekha Sharma na phongdokre ngasi gi damakta di mes Paodam loisindari miyambu muhanna khurumjari